Hello ma'am, ngasi N Khelachandr na iba larik Ariba Manipuri Sahityagi Itihas nataga English taharabda History of All Manipuri Literature masidagi ani shuba chapter Wareng Amashung Sheireng habsi pajage aina ahamba chapter matam ko ba chapter ama pagare matam ko ba chapter sida Manipuri gi Ariba larik sing manuscript sing se sigi se matam gi matungina time gi matungina kamaina khaidokpa ya hado adugido nei aduga ngasigi chapter sida chapter sigi content tugi matungina kano se kamaina khaidokpa ya ge se sigi se aiba sina nei ado chapter se pajarage mamangai dagi hauna ꯆꯠꯅꯔꯛꯏꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯋꯥꯔꯦꯡ ꯑꯃꯁꯨꯡ ꯁꯩꯔꯦꯡ ꯍꯥꯏꯅ ꯆꯥꯎꯔꯥꯛꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯕ ꯌꯥꯏ꯫ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ, ꯋꯥꯔꯤ ꯁꯤꯡꯒꯨꯟ ꯂꯤꯕꯗ, ꯏꯆꯝ ꯆꯝꯅ ꯋꯥ ꯉꯥꯡꯅꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤꯒ ꯃꯥꯟꯅꯅ ꯂꯦꯡꯕ ꯑꯃꯁꯨꯡ ꯏꯕ ꯂꯥꯏꯔꯤꯛꯄꯨ ꯋꯥꯔꯦꯡ ꯀꯧꯏ꯫ ꯑꯩꯈꯣꯏꯅ ꯏꯔꯤꯕ ꯋꯥꯔꯦꯡ ꯑꯗꯨ ꯇꯥꯜ ꯃꯥꯇ꯭ꯔꯒ ꯂꯣꯏꯅꯅ ꯄꯥꯕ ꯌꯥꯕ, ꯇꯥꯜ ꯃꯥꯇ꯭ꯔ ꯀꯥꯏꯔꯒ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯤ ꯑꯗꯨꯕꯨ ꯁꯩꯔꯦꯡ ꯀꯧꯏ꯫ ꯁꯩꯔꯦꯡ ꯑꯁꯤꯗꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯄ ꯌꯥꯏ, ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯌꯤꯕꯨ ꯁꯩꯔꯦꯡ ꯀꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯇ ꯋꯥꯔꯦꯡꯁꯨ ꯁꯩꯔꯦꯡꯁꯨ ꯑꯅꯤꯃꯛ ꯌꯥꯅꯅ ꯏꯕ ꯂꯥꯏꯔꯤꯛꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯒꯤ ꯈꯨꯗꯝꯗꯤ ꯂꯩꯊꯛ ꯂꯩꯈꯥꯔꯣꯜ, ꯄꯨꯗꯤꯟꯅꯆꯤꯡꯕ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯈꯪꯒꯅꯤ꯫ ꯂꯩꯊꯛ ꯂꯩꯈꯥꯔꯣꯜ ꯍꯧꯔꯛꯄ ꯁꯔꯨꯛꯇ ꯏꯔꯤꯕ ꯀꯣꯠ ꯅꯤꯡꯊꯧ ꯂꯥꯏꯅꯤ ꯅꯤꯡꯂꯕ ꯒꯨꯔꯨꯅ ꯇꯥꯛꯄ ꯌꯥꯊꯪꯕꯨ ꯂꯦꯞꯅ ꯍꯦꯞꯇꯣꯛꯇ꯭ꯔꯕ, ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯂꯥꯏꯕꯨ ꯅꯤꯡꯕ, ꯃꯗꯨꯒꯤ ꯃꯊꯛꯇ ꯊꯥꯗꯣꯛꯅꯔꯕꯗꯤ ꯁꯅꯥꯐꯨꯇꯣꯡꯕ ꯃꯊꯛꯇ ꯇꯝꯐꯥ ꯈꯤꯟꯕꯒꯨꯝꯕ ꯋꯥꯅꯤ꯫ ꯁꯅꯥꯐꯨꯇꯣꯡꯕ ꯃꯊꯛꯇ ꯇꯝꯐꯥ ꯈꯤꯟꯕꯒꯨꯝꯕ ꯋꯥꯅꯤ꯫ ꯍꯦ ꯃꯤ ꯑꯐꯕ ꯑꯊꯣꯏꯕꯁꯤꯡ ꯑꯣ, ꯍꯟꯅ ꯇꯥꯎ, ꯄꯨꯛꯅꯤꯡ ꯇꯞꯅ ꯇꯥꯎ꯫ ꯈꯝꯂꯥꯡꯄ ꯋꯥꯔꯤꯅꯦ, ꯏꯔꯦꯡꯄꯨ ꯋꯥꯔꯤꯅꯦ, ꯄꯊꯥꯡꯀꯣꯛꯅ ꯁꯦꯟꯅꯔꯝꯕ, ꯄꯨꯊꯥꯡꯀꯣꯛꯅ ꯍꯥꯏꯔꯝꯕ ꯋꯥꯅꯤ꯫ ꯆꯤꯡꯈꯣꯡ ꯄꯣꯏꯔꯩꯇꯣꯟ ꯃꯩꯒꯨꯝ ꯃꯨꯠꯇꯕ ꯋꯥꯅꯤ꯫ ꯇꯨꯔꯦꯟ ꯃꯣꯡꯕ, ꯇꯨꯈꯨꯟ ꯌꯤꯒꯨꯝ ꯇꯠꯇꯕ ꯋꯥꯅꯤ꯫ ꯆꯤꯡꯁꯥꯡ ꯈꯣꯏꯔꯦꯟ ꯍꯤꯒꯨꯝ ꯊꯨꯝꯈꯣꯏꯕ ꯋꯥꯅꯤ꯫ ꯀꯣꯇꯦꯁꯟ ꯀ꯭ꯂꯣꯖ꯫ ꯃꯊꯛꯀꯤ ꯑꯁꯤ ꯋꯥꯔꯦꯡꯅꯤ, ꯁꯩꯔꯦꯡ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯊꯛꯇ ꯄꯜꯂꯤꯕ ꯂꯩꯊꯛ ꯂꯩꯈꯥꯔꯣꯜꯗ ꯌꯥꯎꯕ ꯃꯈꯥꯗ ꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯁꯩꯔꯦꯡꯅꯤ꯫ 1. ꯍꯣꯏ ꯍꯣꯏ ꯍꯥ ꯍꯥ ꯍꯥ, ꯍꯣꯏ ꯍꯣꯏ ꯍꯥ ꯍꯥ ꯍꯥ, ꯍꯦꯔꯤꯜ ꯂꯤꯂꯥ ꯍꯦꯔꯤꯂꯥ꯫ ꯍꯥꯏꯇꯦ ꯈꯨꯟꯂꯥꯏꯇꯦ, ꯍꯌꯥꯍꯦ ꯍꯌꯥꯍꯦ, ꯑꯗꯨꯕꯨ ꯈꯣꯏꯅ ꯍꯔꯥꯎꯕ ꯂꯩꯕꯔꯥ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯔꯥꯎꯕ ꯂꯩꯕꯔꯥ, ꯂꯩꯕꯅꯦ ꯇꯥꯍꯧ, ꯍꯧ ꯍꯦ ꯍꯧ, ꯍꯌꯥꯅꯒꯦꯗꯥ꯫ 2. ꯁꯒꯣꯜ ꯆꯦꯟꯁꯦ ꯂꯥꯟꯖꯦꯟꯁꯦ, ꯎꯔꯥꯟ ꯆꯤꯡꯗꯣꯟ ꯂꯣꯝꯂꯨꯁꯦ,
khangla pot pu puruse ahum suba kum sek sek sanna nankha nungkaure nungka leite nunglaisan leite tonta leite saleite to leite tonglaisan leite tongta leite saleite tonglaisan leite athin kore thingko langmai thingkore lairen kokpa thingkore masi sisina chapter asi loire aduga video asisu sida loisinjarage